ꯍꯥꯟꯅ ꯃꯃꯥꯡꯗ ꯄꯥꯜꯂꯝꯃꯕ ꯑꯩꯈꯣꯏꯒꯤ ꯆꯍꯤ 30 ꯀꯣ ꯆꯍꯤ 30 ꯄꯥꯜꯂꯝꯃꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯃꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩꯁꯦ ꯁꯦꯡꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯁꯨꯁꯤꯗ ꯑꯩ ꯍꯥꯏꯍꯟꯅꯤꯡꯗꯦꯅ ꯑꯍꯥꯟꯕꯗ ꯑꯩ ꯊꯝꯖꯒꯦ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ 15 years ꯃꯈꯣꯏꯅ ꯄꯥꯜꯂꯝꯕ ꯃꯇꯝꯗ ꯇꯧꯔꯝꯗꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯀꯣ ꯍꯧꯖꯤꯛ ꯑꯗꯨꯝ ꯃꯌꯥꯝ ꯃꯅꯤꯄꯨꯔꯒꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅꯁꯨ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ ꯑꯗꯨꯒ ꯑꯗꯨꯝ ꯇꯧꯗꯅ ꯂꯥꯛꯏꯀꯣ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯂꯥꯟꯁꯤꯗꯤ ꯏꯁꯦꯡ ꯁꯦꯡꯅ ꯍꯥꯏꯔꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯃꯔꯨ ꯊꯥꯔꯝꯕꯅꯦꯅ ꯂꯧꯏꯀꯣ ꯍꯥꯟꯅ ꯃꯣꯏꯅ ꯆꯥꯔ ꯊꯥꯔꯝꯃꯕꯅꯤ ꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯄꯥꯔꯇꯤ ꯑꯃꯅ ꯄꯥꯜꯂꯒꯁꯨ ꯁꯣꯏꯗꯅ ꯇꯧꯗꯧ ꯂꯩꯔꯕꯅꯦꯕ ꯑꯗꯨꯕꯨ ꯏꯕꯜ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯕꯤꯖꯦꯄꯤ ꯁꯔꯀꯥꯔꯅ ꯄꯥꯟꯕ ꯁꯤꯗꯩꯗ ꯇꯧꯔꯦ ꯇꯧꯕꯁꯤ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯀꯪꯒ꯭ꯔꯦꯁꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯁꯔꯀꯥꯔꯁꯤꯅ ꯃꯕꯨꯛꯆꯦꯜ ꯁꯦꯡꯗꯦ ꯑꯗꯨꯒ ꯁꯦꯟꯇꯔꯅ ꯌꯦꯡꯕꯗ ꯄꯨꯛꯆꯦꯜ ꯁꯦꯡꯗꯦꯅ ꯍꯥꯏꯕꯅꯦ ꯄꯨꯛꯆꯦꯜ ꯁꯦꯡꯗꯦ ꯍꯥꯏꯅ ꯂꯧꯕ ꯌꯥꯗꯦ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯍꯧꯖꯤꯛ ꯁꯦꯟꯇꯔꯗꯒꯤ ꯑꯃꯤꯠ ꯁꯥꯍ ꯂꯥꯛꯑꯝꯃꯤ ꯂꯥꯟꯒꯤ ꯃꯅꯨꯡꯗ ꯍꯥꯏꯇꯥꯔꯦꯀꯣ ꯅꯨꯃꯤꯠ 6-4 ꯂꯩꯔꯝꯃꯤ ꯑꯗꯨꯀꯥꯟꯗ ꯍꯧꯖꯤꯛ ꯇꯧꯔꯛꯏꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯄꯨꯔꯛꯏꯕꯁꯤ ILP ꯃꯃꯥꯡꯗ ꯆꯠꯅꯔꯝꯗꯕ ꯍꯧꯖꯤꯛ ꯆꯠꯅꯔꯛꯏꯅꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯇꯧꯔꯛꯏꯅꯤ ꯑꯗꯨꯒ ꯁꯨꯝꯕ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯣꯏꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯑꯣꯏꯖꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯒꯤ ꯑꯣꯏꯅ ꯄ꯭ꯔꯣꯇꯦꯛꯁꯟ ꯇꯧꯕ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯄ꯭ꯔꯣꯇꯦꯛꯁꯟ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯃꯌꯥꯝ ꯇꯧꯔꯤ ꯃꯁꯤꯗ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯅ ꯇꯧꯔꯛꯇꯦ ꯍꯥꯏꯕꯗꯨꯃꯗꯤ ꯑꯩ ꯍꯥꯏꯅꯤꯡꯗꯦ ꯑꯗꯨꯒ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯅꯔꯕ ꯄꯣꯠꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯤꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯨꯛꯆꯦꯜ ꯁꯦꯡꯗꯦ ꯍꯥꯏꯕꯁꯤ ꯏꯁꯦꯡ ꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯃꯣꯏꯅ ꯁꯦꯡꯗꯕꯗꯣ ꯍꯥꯏꯗꯤ ꯁꯦꯡꯉꯝꯗꯕꯗꯨꯅꯦꯅ ꯑꯩꯅ ꯂꯧꯖꯩꯀꯣ ꯁꯦꯡꯅ ꯊꯕꯛ ꯇꯧꯕꯤꯔꯝꯃꯒꯗꯤ ꯌꯥꯝ ꯃꯈꯣꯡꯗꯒꯤ ꯍꯧꯅ ꯌꯥꯝ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯅ ꯊꯕꯛꯁꯦ ꯇꯧꯔꯝ ꯇꯥꯔꯒꯗꯤ ꯉꯁꯤ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯡꯁꯤ ꯑꯃꯠꯇ ꯊꯣꯛꯇꯅ ꯊꯣꯛꯑꯝꯗꯕꯁꯨ ꯌꯥꯏꯅ ꯊꯝꯖꯅꯤꯡꯉꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯇꯧꯔꯛꯏꯕ ꯂꯥꯟꯁꯤꯗꯤ ꯏꯁꯦꯡ ꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯃꯣꯏꯅ ꯇꯧꯔꯝꯃꯤꯕ ꯄꯣꯠꯁꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ ꯑꯣꯅꯔꯦꯕꯜ CMꯅ ꯍꯥꯏꯇꯥꯔꯦ ꯁ꯭ꯔꯤ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯑꯩ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯗꯕ ꯍꯧꯔꯨꯕ ꯅꯠꯇꯦꯀꯣ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯛꯀꯗꯧꯔꯤꯕ ꯐ꯭ꯌꯨꯆꯔꯗ ꯂꯥꯛꯀꯗꯧꯔꯤꯕꯁꯤꯡꯁꯤ ꯃꯨꯠꯈꯤꯕ ꯇꯥꯔꯦ ꯍꯥꯏꯕꯒꯤ ꯈꯣꯡꯊꯥꯡꯗ ꯆꯪꯁꯜꯂꯨꯕꯅꯤ ꯃꯁꯥꯒꯤ ꯄꯔꯁꯣꯅꯦꯜ ꯑꯣꯏꯅ ꯅꯠꯇ꯭ꯔꯒꯅ ꯀꯩꯅꯣ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯑꯣꯏꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯕꯒꯤꯗꯃꯛꯇ ꯇꯧꯈꯤꯕ ꯅꯠꯇꯦꯅ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯉꯤ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯍꯧꯔꯛꯏꯕ ꯂꯥꯟꯁꯤ ꯀꯔꯤꯗꯒꯤꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯍꯧꯖꯤꯛꯀꯤ ꯋꯥꯔ ꯑꯣꯐ ꯗ꯭ꯔꯒꯇ ꯄꯨꯛꯆꯦꯜ ꯁꯦꯡꯗꯦ ꯍꯥꯏꯕꯗꯣ ꯃꯃꯥꯡꯗ ꯃꯣꯏ ꯀꯩꯗꯧ ꯂꯩꯔꯝꯒꯦꯕ ꯃꯅꯤꯄꯨꯔꯗ ꯗ꯭ꯔꯒ ꯆꯥꯔꯛꯏꯁꯦ ꯍꯟꯗꯛ ꯈꯛꯇ ꯅꯠꯇꯦꯕ ꯄꯣꯄꯤ ꯄꯥꯝꯕꯤ ꯊꯥꯔꯛꯏꯕ ꯗ꯭ꯔꯒ ꯌꯣꯜꯂꯛꯏꯕ ꯃꯌꯥꯝꯁꯦ ꯍꯟꯗꯛꯇ ꯅꯠꯇꯦ ꯃꯃꯥꯡꯗ ꯐꯥꯔꯦ ꯍꯥꯏꯔꯒ ꯄꯨꯜꯂꯦ ꯍꯥꯏꯔꯒ ꯃꯌꯥꯝ ꯑꯃ ꯃꯥꯡꯍꯜꯂꯦ ꯍꯥꯏꯔꯒ ꯀꯩꯝ ꯇꯧꯗꯅ ꯂꯩꯔꯝꯃꯕꯅꯦ ꯍꯧꯖꯤꯛ ꯀꯗꯥꯏꯗꯒꯤ ꯃꯈꯣꯡꯗꯒꯤ ꯍꯧꯅ ꯌꯥꯟꯊꯠꯄ ꯇꯥꯏ ꯍꯥꯏꯗꯅ ꯆꯤꯡꯒꯤ ꯂꯝꯁꯤꯡꯗ ꯊꯥꯔꯒ ꯂꯩꯔꯝꯃꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤ ꯌꯥꯟꯊꯠꯂꯛꯄꯒꯤꯗꯒꯤꯅꯦꯕ ꯍꯧꯔꯛꯏꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯁꯦꯝꯃꯀꯥꯟꯗ ꯃꯁꯤꯗ ꯃꯥꯒꯤ ꯈꯨꯡꯒꯪ ꯑꯃꯃꯝ ꯁꯦꯝꯅꯕ ꯍꯣꯠꯅꯕ ꯀꯥꯟꯗ ꯁꯦꯝꯃꯒ ꯑꯗꯨꯗꯒꯤ ꯁꯟꯗꯣꯛꯈꯤꯕ ꯏꯜꯒꯤ ꯃꯥꯏꯒꯦꯜꯁ ꯃꯌꯥꯝ ꯆꯪꯉꯛꯑꯀꯥꯟꯗ ꯃꯣꯏꯒꯤ ꯃꯤ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯔꯒ ꯃꯣꯏꯒꯤ ꯄꯣꯄꯨꯂꯦꯁꯟ ꯌꯥꯝꯅꯕ ꯍꯣꯠꯅꯔꯀꯥꯟꯗ ꯇꯧꯔꯤꯕ ꯄꯣꯠꯁꯤ ꯑꯣꯅꯔꯦꯕꯜ CMꯅ ꯌꯥꯔꯣꯏ ꯃꯁꯤ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯃꯦꯟ ꯄꯣꯏꯟ ꯋꯥꯔꯤꯕꯨ ꯍꯥꯏꯕ ꯑꯅꯤꯁꯤꯗ ꯍꯧꯖꯤꯛ ꯔꯥꯖꯅꯤꯇꯤꯒꯤ ꯑꯣꯏꯅ ꯑꯃꯒ ꯍꯨꯟꯅꯗꯅꯒ ꯂꯩꯕ ꯅꯠꯇꯦ ꯄ꯭ꯔꯖꯥꯅꯁꯨ ꯄꯥꯝꯗꯦ ꯍꯧꯖꯤꯛ ꯃꯣꯏꯅ ꯃꯕꯨꯛꯆꯦꯜ ꯁꯦꯡꯉꯤ ꯅꯠꯇ꯭ꯔꯒꯅ ꯑꯗꯨꯅꯤ ꯍꯥꯏꯕꯁꯦ ꯑꯝꯇ ꯄꯥꯝꯗꯦ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥꯅ ꯖꯁ ꯀꯩ ꯄꯥꯝꯃꯤ ꯂꯥꯜ ꯂꯣꯏꯁꯟꯕ ꯄꯥꯝꯃꯤ ꯂꯥꯜ ꯂꯣꯏꯁꯟꯕꯁꯦ ꯀꯩꯗꯒꯤꯅꯣ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯅ ꯌꯦꯡꯉꯛꯇꯦ ꯍꯥꯏꯕꯗꯤ ꯌꯥꯗꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯅ ꯄꯥꯝꯗ꯭ರೆ ꯍꯥꯏꯕ AR ꯂꯧꯊꯣꯛꯏ ꯑꯗꯒꯤ ꯀꯩꯅꯣ ꯆꯠꯍꯜꯂꯤ ꯁꯨꯒꯨꯝꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯃꯨꯟꯅ ꯈꯪꯉꯀꯥꯟꯗ ꯉꯥꯡꯕꯤꯕꯁꯨ ꯐꯩꯅ ꯈꯜꯂꯦ ꯑꯦꯖ ꯑꯦ ꯂꯤꯗꯔ ꯑꯃ ꯑꯣꯏꯅ ꯄꯥꯔꯇꯤꯒꯤ ꯑꯣꯏꯅ ꯍꯨꯟꯅꯔꯒ ꯂꯩꯕꯤꯔꯅꯨ ꯍꯥꯏꯖꯅꯤꯡꯉꯤ ꯑꯩ ꯃꯐꯝꯁꯤ ꯉꯁꯤꯒꯤ ꯄ꯭ꯂꯦꯠꯐꯣꯝꯁꯤꯗ ꯂꯩꯔꯀꯥꯟꯗ ꯍꯧꯖꯤꯛꯇꯤ ꯖꯁ ꯄ꯭ꯔꯖꯥꯁꯤꯡꯅ ꯀꯩ ꯄꯥꯝꯃꯤ ꯂꯥꯜ ꯂꯣꯏꯁꯟꯕ ꯄꯥꯝꯃꯤ ꯂꯥꯟꯁꯦ ꯀꯃꯥꯏꯅ ꯂꯣꯏꯁꯟꯅꯤ ꯑꯣꯅꯔꯦꯕꯜ CMꯅꯗꯤ ꯃꯃꯥꯡꯗ ꯁꯦꯟꯇꯔꯗ ꯑꯊꯨꯕ ꯃꯇꯝꯗ ꯂꯥꯜ ꯂꯣꯏꯁꯟꯅꯕ ꯋꯥꯔꯤ ꯁꯥꯕ ꯄꯥꯝꯃꯤ ꯍꯥꯏ ꯑꯗꯨꯅ ꯑꯩꯅ ꯄꯥꯝꯖꯕꯗꯤ ꯄꯣꯂꯤꯇꯤꯛꯁꯤꯡ ꯂꯣꯀꯦꯜ MLAꯁꯤꯡ ꯅꯠꯇ꯭ꯔꯒꯅ ꯂꯩꯔꯤꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯑꯦꯖ ꯑꯦ ꯂꯤꯗꯔꯁꯤꯒꯤ ꯑꯄꯥꯝꯕ ꯀꯔꯤꯅꯣ ꯄ꯭ꯔꯖꯥꯒꯤ ꯑꯄꯥꯝꯕ ꯀꯔꯤꯅꯣ ꯈꯟꯕꯤꯔꯀꯥꯟꯗ ꯔꯥꯖꯅꯤꯇꯤꯒꯤ ꯍꯣꯟꯗꯣꯛ ꯍꯣꯟꯖꯤꯟ ꯇꯣꯛꯄꯤꯔꯒ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯒ ꯂꯥꯟꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤꯁꯨ ꯑꯩ ꯊꯝꯖꯅꯤꯡꯉꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯈꯣꯡꯗꯒꯤ ꯍꯧꯔꯛꯏ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯉꯁꯥꯏ ꯂꯥꯟꯅ ꯑꯩꯈꯣꯏꯒꯤ ꯁꯟꯗꯣꯛꯄꯤꯕꯒꯤ ꯃꯍꯨꯠꯇ 1970ꯗ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯁꯤꯡꯁꯦ ꯑꯣꯡꯂꯤ ꯗ MLAꯁꯦ 4-5 ꯈꯛ ꯀꯥꯔꯝꯃꯦꯕ ꯍꯧꯖꯤꯛꯇꯤ 10 ꯍꯦꯟꯅ ꯀꯥꯈꯠꯂꯛꯏꯁꯦ ꯉꯁꯥꯏ ꯑꯩꯈꯣꯏ ꯁꯦꯝꯅ ꯈꯨꯡꯒꯪ ꯈꯨꯜꯇꯛ ꯊꯣꯛꯎꯕꯁꯦ ꯃꯁꯤ ꯃꯦꯟ ꯄꯣꯏꯟ ꯑꯃ ꯑꯣꯏꯅ ꯂꯧꯅꯤꯡꯉꯦꯕ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯇꯛꯊꯣꯛꯗ꯭ꯔꯒꯗꯤ ꯃꯊꯪ 10 yearsꯇ ꯀꯌꯥꯃꯨꯛ ꯌꯥꯝ ꯍꯦꯟꯒꯠꯂꯛꯀꯅꯤ ꯑꯩꯈꯣꯏꯁꯤ ꯍꯧꯖꯤꯛ ꯃꯦꯖꯣꯔꯤꯇꯤꯅꯤ ꯂꯩꯖꯔꯤꯕ ꯑꯩꯈꯣꯏꯁꯦ ꯃꯥꯏꯅꯣꯔꯤꯇꯤ ꯑꯣꯏꯔꯛꯄ ꯌꯥꯏ
मेन पॉइंट सीमा लेरे वार ऑफ ड्रग्स आई लेरीब इजाइसु पुनमक सिजे लोइना मांगानी खाइबगी खल्लुबगीदमक्ता अदुदुमगा अनिसे मेन पॉइंट ओइना तौरुबगीदमक्ता ngasi कुकी सिंगना लानसे तरोपने लौई अदु ओइतारगदी ओनेबल सीएमना तौरिबसी कनागी मांगजबनो नत्रगना कनागी कानाबनो से अखोई प्रजा सिंगना अदु लेबिदिबा ओनेबल एमएलए सिंग पार्टी के अदुगी थिबिदना फजना मुन्ना खनबिरकालदा तौबियु हाइबसिमा सोय हाइजनिंग हौजिकी कांग्रेस पार्टी ने थमग्रे वफम से बीजेपी के मियंग करी रिएक्ट तौबिनिंगे हौजिक अखोई ngасai बीजेपी के माइकेदी हंग्री वहंग मयाम दगी पौखम फंगेना लोबिबर करी हेबनी मसी नियर्स लौदे मरमदी पाखुम फंगेना लौबे यादे मरमदी कैगेनो हाकलदा हाना सोरम कालदा कोना दंग चाइ चाव हाइबने हाना हाइदी फाउंडेशन लेमदब पोट अमखक हौजिक फाउंडेशन लेनब तौरकपनेना इना मयाम थमजगे मरमदी हौजिक हाइबिगिरिजे हाइदी हौजिक हौजिक लेइबा लानसे खुतक लोइसनबा याइ हाइबनेबा मसी कैगेनो हाकलदा मसी अखोइगी मणिपुर से खुंदामिनरुरबा पुनमक अखोई अमतने लेमिनरुरबनेबा मामा मतगी मसाने लेमिनरुरबबु खनरे हारगालदा नवोंदना चै पिजागदबनी अइगोंदना मिठाई पिजागदबने से यागद्राबा मसी यारोय कैगिनो हाइबदा हौरकपदगी हौना मोइना सोइबिरमबदुना हौजिक सोइरकपने अदुबु हौजिक लानजी मयामना लोइसनदे हाइबसे थुबदा लोइसनब सोनरी हाय अदुगा क्लियर कट अमखक्ति कनाना करिनो अदुगा लेबाक सिबु नुंसिरिसिना कनानो लेबाक नुंसिरिसिना कनानो हाइबसी सुंसोय सोइदना मयामनासु पब्लिकनासु सोइदना खाकनी तो आई याम सांगना सारोय 10 इयर्स ता अखोय हौजिक हौजिक पालिबा ऑनरेबल सीएम कयामु यामना नुंसिरके से मयामसिना आइगी इसाना लेतगा हौरैबा मिहौरोन सिगी अंगांग सिंगसिना हाइतारेको कयामु यामना माबु नुंसिरै अखोगी दमुदा कयामु यामना खनबिरके हाइबसे मतम मुदा 10 इयर्स सोइदना खाकनी मतमदुदा सोइदना हौजिक फत्ते सिंदो मा फम सिंद्रगदी अखोय केगुमदा तौरोय कान हाइसे सुंसोय सोइदना सांगना थारोय 10 इयर्स तक कदाइ फौ माना तौबिरमबगे अखोयजे हिंगौरिनी नत्रगा लेपिने हाइबसे सोइदना खाकनी अदुनी पामिसे अदुमाइना तौदना ममांगी पालमीबा 15 इयर्स ता पालमीबा मिसक सिमना अदुगुमसे आइगी करिगुंबा सार अमखक्ति थममगे आइगी मिंगसत उरोलमदि खिनबिरमगे हाइतारगदी मसी सोइदना तौबिरमगदी ngasi थोय बजे थोमोय अदुना मसीदा तानिंग ओके अदुगा इचेदा वहंगमना ngasai अखोई प्राइम मिनिस्टर मोदी न मणिपुर दा अंफु लापिरमदे अदगी प्राइम मिनिस्टर न मणिपुर की वफम दा फोंदोमदे मन की बात करिंति यावदे हाइरिबा वफम दो अदुदी करि रिएक्ट तौबिनिंग अदुदी लाइनगने मथमरमदि प्राइम मिनिस्टर वांगांगी को कइनोगी 2023 की अगस्त पार्लियामेंट वा फजना ngangi मणिपुर की मतंग दा 20 मिनट्स हेना वांगांगी अदुगा अगस्त की डेट 15 दा लाल किला दा अचाउबा अगस्त 15 अगस्त मणिपुर की वने चाउना वांगांगी मा हाइदी मयाम अतोप स्टेट अमता पंदना मणिपुर खक्की वने वांगांगी जुलाई की 2024 की जुलाई 24 की जुलाई दा मा वांगांगी प्राइम मिनिस्टर मणिपुर की वना मसी मयामना हाइदी ngang taude haibase akhoi gi hauji hauji media gi jukni media de loi khangna wafam ni loini yaubani masi mai thamjani okay ai bjp dong laksake mai che sela da laksaning point si mapoina hauji hauji ki manipur gi chief minister sri enviren gi makha da leire lenga asina haibi issue si resolve to no hotna de haibagi congress ki yam chawba charge ma khak leiri masi gi charge de kam mai mi yeng thabi kare happening ya niras hotnai hon public na sukhangi ko lan haidi ngasai kautup ta satluraga nupim legi dabadu halai hai adu hoi media da mayamna haidi tawdraga su dum tawina sandokpa haidi eze de yengjiliba leader mani na ko position adagi leiriba sum yengjaliba na tawdaba thabak su dum tawe haiba adubu haidi akhoi isana di udi urena lawbe ai ko hauji hauji mamang na tawrumdaba ILP sana leiba dagi mitop khadok biometric tawraiba aduga border fencing hana tawba ngamamdaba aduga tawriba mayam si akhoi central government na akhoi manipur sida yengakte natragana moigi damakta thamoi sengde nuside haiba sidi ai ayu oina masi yaning de na lawe hoi mamang da in haibado sahi tranga panbada madu ubiruranu hojik asumba tawbiro haibane ba just yai okay mamang da tawmena hajik manipur government na hajik paliba sarkar sina tawdaba nate mamang da tawmdaba thabak ngakta ne hojik tawri singse
ꯑꯗꯨꯗꯩꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯍꯦꯟꯅ ꯃꯤꯒꯤ ꯁꯦꯟꯇꯤꯃꯦꯟ ꯁꯣꯛꯄ ꯃꯤꯒꯤꯗꯤ ꯀꯨꯀꯤꯁꯤꯡꯒꯤꯗꯤ ꯁꯦꯟꯇꯤꯃꯦꯟ ꯁꯣꯛꯄ ꯊꯕꯛꯅꯤ ꯑꯩꯈꯣꯏ ꯑꯣꯅꯦꯕꯜ ꯁꯤꯑꯦꯝꯅ ꯇꯧꯔꯨꯔꯤꯕꯁꯤ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛꯁꯤꯅ ꯇꯧꯔꯤꯁꯤ ꯄ꯭ꯂꯁ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯇꯨꯡꯗ ꯖꯦꯅꯦꯔꯦꯁꯟ ꯏꯆꯥ ꯏꯁꯨꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯇꯦꯛꯁꯟꯅꯦꯕꯀꯣ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗꯒꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯁꯣꯏꯔꯦ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯁꯣꯏꯗꯦ ꯍꯥꯏꯕꯁꯨ ꯌꯥꯔꯣꯏ ꯃꯃꯥꯡꯗꯒꯤ ꯈꯖꯤꯛꯇꯪ ꯄ꯭ꯔꯤꯀꯣꯏꯁꯟ ꯇꯧꯕꯤꯔꯝꯃꯒ ꯌꯦꯡꯉꯝꯃꯒ ꯈꯣꯡ ꯊꯥꯡꯕꯤꯔꯝꯃꯒꯗꯤ ꯍꯦꯟꯅ ꯐꯖꯔꯝꯒꯅꯤ ꯐꯔꯝꯒꯅꯤ ꯄ꯭ꯂꯁ ꯉꯁꯤ ꯊꯣꯛꯏꯕ ꯄ꯭ꯔꯖꯥꯁꯤꯡꯅ ꯋꯥꯔꯤꯕꯁꯤ ꯋꯥꯔꯝꯃꯣꯏ ꯍꯥꯏꯖꯅꯤꯡꯕꯅꯦ ꯑꯩꯅ ꯍꯥꯏꯖꯔꯤꯅ ꯃꯃꯥꯡꯗ ꯈꯖꯤꯛꯇꯪ ꯍꯥꯏꯗꯤ ꯆꯦꯛꯁꯤꯟꯅ ꯌꯥꯝ ꯀꯦꯌꯔ ꯂꯧꯅ ꯑꯩꯅ ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯧꯖꯤꯛ ꯌꯦꯡꯉꯨ 2022ꯗ ꯁꯣꯔꯤ 2012ꯗ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯁꯤꯡꯒꯤ ꯃꯣꯏꯒꯤ ꯄꯣꯄꯨꯂꯦꯁꯟꯁꯤ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯅꯦꯝꯃꯦ ꯑꯗꯨꯕꯨ 22ꯗꯗꯤ ꯃꯣꯏꯒꯤ ꯄꯣꯄꯨꯂꯦꯁꯟꯁꯦ 75 ꯍꯦꯟꯒꯠꯈ꯭ꯔꯦꯕ ꯑꯗꯨ ꯀꯔꯤꯗꯒꯤꯅꯣ ꯍꯥꯏꯕꯁꯤ ꯃꯣꯏꯅ ꯍꯦꯟꯒꯠꯂꯛꯏꯁꯤ ꯀꯔꯝꯍꯥꯏꯅ ꯇꯧꯅꯣ ꯍꯟꯗꯛꯀꯤ ꯁꯔꯀꯥꯔꯁꯤꯗꯤ ꯍꯧꯖꯤꯛ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯃꯒ ꯑꯩꯈꯣꯏꯒꯤ ꯊꯤꯔꯤꯗꯅꯀꯣ ꯍꯥꯏꯗꯤ ꯃꯃꯥꯡꯗꯒꯤ ꯄ꯭ꯂꯥꯟꯁꯦ ꯊꯣꯛꯂꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗꯒꯤ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯃꯒ ꯀꯃꯤꯇꯤꯗꯨꯗ ꯑꯩꯈꯣꯏꯒꯤ ꯑꯣꯅꯦꯕꯜ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯏꯖꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯕ ꯁꯥꯔ ꯕꯁꯟꯇ ꯑꯗꯨꯒ ꯆꯨꯔꯆꯥꯟꯄꯨꯔꯒꯤ MLA ꯑꯣꯏꯕꯤꯔꯝꯕ ꯃꯈꯣꯏꯁꯤ ꯌꯥꯎꯔꯀꯥꯟꯗ ꯀꯃꯤꯇꯤꯁꯤꯃ ꯁꯦꯝꯃꯀꯥꯟꯗ ꯀꯔꯝꯍꯥꯏꯅ ꯇꯧꯅ ꯍꯦꯟꯒꯠꯂꯛꯏꯅꯣ ꯍꯥꯏꯗꯅ ꯊꯤꯔꯤꯕꯅꯦꯕ ꯂꯥꯟꯁꯦ ꯇꯧꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗꯅꯤꯀꯣ ꯁꯨꯃꯥꯏꯅ ꯑꯦꯗꯚꯥꯟꯇꯦꯖ ꯑꯣꯏꯅ ꯃꯃꯥꯡꯒꯤ ꯄꯥꯟꯕꯤꯔꯝꯕꯁꯤꯡꯁꯤꯅ ꯍꯦꯟꯒꯠꯂꯛꯏꯕ ꯃꯤꯁꯤꯡꯁꯤꯅ ꯀꯗꯥꯏꯗꯒꯤ ꯑꯗꯨꯒ ꯈꯨꯜ ꯀꯌꯥ ꯆꯍꯤ ꯑꯃꯗ ꯑꯁꯨꯛ ꯌꯥꯝꯕ ꯈꯨꯜꯁꯦ ꯀꯔꯝꯍꯥꯏꯅ ꯇꯧꯗꯅ ꯍꯦꯟꯒꯠꯂꯛꯏꯅꯣ ꯍꯥꯏꯕꯁꯤ ꯈꯖꯤꯛꯇꯪ ꯌꯦꯡꯕꯤꯔꯝꯃꯒꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯔꯝꯒꯅꯤ ꯍꯥꯏꯖꯕꯅꯤꯗ ꯍꯥꯏꯕ ꯋꯥꯍꯪꯁꯤꯗ ꯑꯩ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯃꯤꯕ ꯋꯥꯐꯝꯁꯦ ꯂꯣꯏ ꯉꯁꯥꯏꯗꯩ ꯇꯥꯕꯤꯔꯤꯅꯤ ꯃꯁꯤꯗ ꯃꯄꯨꯡ ꯑꯣꯏꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯩ ꯆꯥꯛꯏꯕꯁꯦ ꯂꯣꯏꯁꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯀꯔꯤ ꯀꯔꯤ ꯁ꯭ꯇꯦꯞ ꯂꯧꯈꯠꯂꯒꯦ ꯃꯁꯤꯒꯤ ꯁ꯭ꯇꯦꯞꯁꯤꯡꯁꯤ ꯂꯧꯈꯠꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯆꯪꯁꯤꯜꯂꯛꯏꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁ 60,000 ꯍꯦꯟꯅ ꯍꯥꯟꯅꯒꯤ CMꯅ ꯉꯥꯡꯕꯗꯁꯨ ꯌꯥꯎꯕ ꯋꯥꯐꯝꯁꯦ 60,000 ꯍꯦꯟꯅ ꯂꯩꯔꯕ ꯐꯥꯎꯕꯗ ꯏꯟꯗꯤꯌꯥꯒꯤ ꯃꯤꯂꯤꯇꯔꯤ ꯃꯥꯏꯠ ꯌꯥꯝꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯥꯒꯤ ꯂꯥꯟꯃꯤꯒꯤ ꯁꯛꯇꯤꯗ ꯃꯔꯤꯁꯨꯕ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯟꯗꯤꯌꯥꯅ ꯏꯔꯥꯏ ꯂꯥꯏꯅ ꯂꯣꯏꯁꯤꯟꯕ ꯌꯥꯕ ꯏꯔꯥꯡꯁꯦ ꯀꯩ ꯂꯣꯏꯁꯤꯟꯗ꯭ꯔꯤꯅꯣ ꯍꯥꯏꯕ ꯋꯥꯍꯪꯁꯤꯡꯁꯤꯅꯤ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯔꯦꯁ ꯃꯁꯤ ꯆꯨꯝꯃꯦ ꯁꯦꯀꯨꯔꯤꯇꯤ ꯆꯪꯉꯛꯄ ꯃꯌꯥꯝꯁꯦ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯖꯣꯒ꯭ꯔꯥꯐꯤꯀꯦꯜꯁꯤꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯒꯦ ꯍꯥꯏꯔꯒꯗ ꯁꯤꯗꯁꯨ ꯑꯗꯨꯝ ꯃꯃꯥꯡ ꯈꯤꯇ ꯄꯜꯂꯦ ꯁꯥꯎꯔꯗꯣꯏꯅꯤꯀꯣ hill area na yamba oire Delhi da yamna laitre ko hauji hill area se yambana mamang da isam samna harabada ai sasi hauji jila persani mamang da pradani kangla tombi da ko ai poilong khaktang pige kangla tombi da hana khoi panchayat area orami panchayat area oram base khoi gi village jaga oijari natra ai khoi gi village jaga oram oijari base mamang gi sarkar na hill area o hen greba point na bodu dai daneba hojik lei ba security krai da season bige hai se tampak ta security uro heba singda aya mana maximum singgi district loi oigra banina hojik loina ba round ni ko phauna ba yai se myam sen khangbiram ni masi kai gino hakal da ai khoi da leiriba jaga sing si belly jaga oidra banina singi hill area ngak ta hana mamang da haidi more samna harba da more ja hana khoi gi keno jaga municipality jaga sing jaram bane adu hujik hill area jaga sing gre adu su haidi moina occupied toxin gi bane haba sugumba mayam sina sindeini sum mamang da soi ba haraga di sum mamang gi puthopuro na haise point du de hekta la e haidi mamang da moina pitho ma bane na hujik ti moi gi kusi tawning bam onga tawre basidai da control to ba haise sai habiri do mai hana sadi ising haigada bane khange ising haigada bane tawung sung Saiba may say, sing hay the banate hay, howjik Hong Kong sana, Lady Bazi, Adum Tamna Hector, Canare Sainare, Punare Haraga, Hector sat on a podium, Tamadam Santipura, isn't in a man's the landlord Lodi Habese, Tamadamna, Hanamang the Ladam Badagi, Tamatama, Heidi, Sarkargi, Oiba, Hojik Lady Ba. Haidok pa yaba haiba wapam krasu laini yada wapam krasu sacrifice wena laini adugumba mayam si yengaga sum tapna center na kaina tapna nemda na ba hona basda mayam su adum ubidi sini khangi jini aduga maru wena phatri se akhoi gi kari haini political de hekta haininge ba political singsina magi yengda ba kalda Parza sing awabu ubi da base dak launa kai gumma dagi khudong jaba launa bo hona bada dak launa ta hogalak ba irang sagal na bo hona base sumba se yame bras niras yame aduna ne haijani okay irang wishan bangam da base irang hauna bo hona ba ekogi politician myam am leiri have ne BJP gi makai gi thami bo wafam je aduga atopa wafam mamana ekogi irang si ge horok pham hek kai gumba asoiba man ning naruk matam da mamang gi government gi asoiba se adumak lei have ne iche command react to winning congress gi wafam je
ꯄꯨꯋꯥꯔꯤꯗ ꯀꯔꯤ ꯏꯍꯧꯒꯗꯒꯦ ꯍꯥꯏꯕꯁꯦ ꯏꯆꯦꯅ ꯉꯁꯥꯏ ꯍꯥꯏꯕꯤꯕꯗ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯉꯁꯤ ꯇꯧꯔꯤꯕꯁꯦ ꯁꯨꯔꯦꯟ ꯕꯤꯔꯦꯟꯅ ꯇꯧꯔꯤꯕ ꯊꯕꯛ ꯃꯌꯥꯝꯁꯦ ꯉꯁꯤꯗꯒꯤ ꯆꯍꯤ 10ꯒꯤ ꯃꯇꯨꯡꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯤꯌꯥꯝꯅ ꯃꯍꯥꯛꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯑꯝꯃꯦ ꯍꯥꯏꯕꯁꯤ ꯈꯪꯉꯛꯀꯅꯤ ꯍꯥꯏꯕꯤꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯪꯒ꯭ꯔꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯋꯥꯔꯤꯗ ꯀꯔꯤ ꯏꯍꯧꯒꯗꯒꯦ ꯍꯥꯏꯕꯒꯤ ꯋꯥꯍꯪꯁꯤ ꯀꯃꯥꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯇꯝꯁꯤꯒꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ ꯃꯇꯝꯁꯤꯒꯤ ꯂꯩꯉꯥꯛꯁꯤ ꯄꯨꯋꯥꯔꯤꯗ ꯀꯃꯥꯏꯅ ꯃꯃꯤ ꯇꯥꯍꯧꯒꯗꯒꯦ ꯍꯥꯏꯕꯗꯨꯅꯤ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯎꯔꯤꯁꯤꯅꯦ ꯍꯧꯖꯤꯛꯀꯤ ꯂꯥꯟꯁꯤ ꯁꯦꯟꯇꯔꯅ ꯇꯧ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯨꯒ ꯀꯪꯒ꯭ꯔꯦꯁ ꯄꯥꯔꯇꯤꯅ ꯂꯥꯟ ꯇꯧ ꯍꯥꯏꯕ ꯅꯠꯇꯦ ꯁꯦꯝꯅ ꯂꯥꯟ ꯇꯧ ꯍꯥꯏꯕ ꯅꯠꯇꯦ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛꯁꯤꯅ ꯂꯥꯟ ꯇꯧ ꯍꯥꯏꯕ ꯅꯠꯇꯦ ꯇꯧꯕꯇꯕꯨ ꯊꯕꯛꯅ ꯁꯥꯈꯤꯗꯦ ꯇꯧꯔꯨꯔꯤꯕ ꯊꯕꯛꯁꯤ ꯋꯥꯔ ꯑꯣꯐ ꯗ꯭ꯔꯒ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯃꯦꯟ ꯄꯣꯏꯟꯁꯤ ꯋꯥꯔ ꯑꯣꯐ ꯗ꯭ꯔꯒ ꯑꯗꯨꯒ ꯈꯨꯜ ꯃꯆꯥ ꯃꯆꯥ ꯇꯥꯁꯜꯂꯛꯄꯁꯦ ꯇꯥꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯦ ꯃꯔꯨꯑꯣꯏꯅ ꯁꯤꯗ ꯃꯦꯟ ꯑꯣꯏꯅ ꯃꯁꯤ ꯑꯗꯨꯃꯛ ꯑꯩꯈꯣꯏꯅꯁꯨ ꯑꯃꯒꯤ ꯅꯠꯇꯅ ꯍꯨꯟꯗꯣꯛ ꯍꯨꯟꯖꯤꯟꯒꯤ ꯋꯥ ꯅꯠꯇꯅ ꯑꯩꯈꯣꯏ ꯏꯁꯥꯃꯛꯅꯁꯨ ꯀꯪꯒ꯭ꯔꯦꯁ ꯑꯣꯏꯒꯦꯔꯥ ꯕꯤꯖꯦꯄꯤ ꯑꯣꯏꯒꯦꯔꯥ ꯑꯦꯅꯤ ꯄꯥꯔꯇꯤ ꯑꯃ ꯑꯣꯏꯒꯦꯔꯥ ꯈꯟꯐꯝ ꯊꯣꯛꯑꯦ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯑꯩ ꯃꯅꯤꯄꯨꯔ ꯃꯆꯥꯅꯤ ꯃꯅꯤꯄꯨꯔꯗꯩ ꯂꯩꯗꯣꯏꯅꯤ ꯇꯧꯔꯤꯕ ꯊꯕꯛꯁꯤ ꯀꯅꯥꯒꯤꯗꯃꯛꯇꯅꯣ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤꯅꯤ ꯀꯪꯒ꯭ꯔꯦꯁꯀꯤꯅꯤ ꯕꯤꯖꯦꯄꯤꯒꯤꯅꯤ ꯍꯥꯏꯕ ꯅꯠꯇꯦꯕ ꯑꯣꯅꯔꯦꯕꯜ ꯁꯤꯑꯦꯝꯅ ꯉꯁꯤ ꯇꯧꯔꯤꯕ ꯊꯕꯛꯁꯤꯗꯤ ꯃꯦꯟ ꯄꯣꯏꯟꯗꯤ ꯁꯤꯅꯤ ꯁꯤꯒꯤ ꯑꯅꯤꯁꯤꯈꯛꯅ ꯑꯇꯣꯞꯄ ꯇꯧꯔꯤꯕ ꯄꯥꯔꯇꯤꯅ ꯕꯤꯖꯦꯄꯤꯅ ꯑꯗꯨꯒ ꯂꯩꯉꯥꯛꯁꯤꯅ ꯇꯧꯔꯤꯕ ꯊꯕꯛ ꯃꯌꯥꯝꯁꯦ ꯀꯔꯤꯝꯇ ꯊꯥꯔꯒꯨꯝꯁꯤ ꯖꯁ ꯑꯅꯤꯁꯤꯈꯛ ꯃꯥꯏ ꯄꯥꯛꯅ ꯁꯛꯁꯦꯁ ꯑꯣꯏꯅ ꯊꯕꯛ ꯇꯧꯕ ꯀꯥꯟꯗ ꯑꯣꯅꯔꯦꯕꯜ ꯁꯤꯑꯦꯝꯁꯤ ꯀꯩꯗꯧꯕꯒꯤ ꯄꯨꯋꯥꯔꯤꯗ ꯅꯠꯇ꯭ꯔꯒꯅ ꯃꯥꯒꯤ ꯃꯐꯝ ꯑꯃ ꯆꯥꯎꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯒꯥꯟꯙꯤ ꯀꯥꯏꯅ ꯇꯧꯔꯒ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯕꯤꯔ ꯇꯤꯀꯦꯟꯗ꯭ꯔꯖꯤ ꯀꯥꯏꯅ ꯇꯧꯔꯤꯁꯦ ꯀꯩꯗꯧꯕꯩ ꯇꯧꯔꯣꯏꯗꯣꯏꯅꯣꯅꯦ ꯑꯝꯇ ꯈꯟꯗꯅ ꯌꯦꯡꯉꯨ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯌꯦꯡꯐꯝ ꯊꯣꯛꯑꯦ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯇꯧꯔꯨꯔꯤꯕ ꯊꯕꯛ ꯑꯅꯤꯁꯤ ꯌꯥꯝꯅ ꯃꯦꯟ ꯄꯣꯏꯟꯅꯦꯕ ꯑꯩꯒꯤ ꯏꯆꯥ ꯑꯩꯅ ꯄꯣꯛꯏꯕ ꯏꯆꯥꯁꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯂꯩꯍꯧꯒꯅꯤ ꯃꯦꯟ ꯄꯣꯏꯟ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯁꯤ ꯃꯁꯥ ꯃꯎ ꯐꯅ ꯍꯥꯏꯗꯤ ꯐꯅ ꯌꯥꯝꯅ ꯄꯩꯁꯥ ꯄꯥꯏꯔꯁꯨ ꯐꯅ ꯌꯥꯝꯅ ꯏꯅꯥꯛ ꯈꯨꯜꯂꯁꯨ ꯑꯩꯒꯤ ꯍꯦꯜꯗꯨꯅ ꯐꯗ꯭ꯔꯒꯗꯤ ꯀꯩꯅꯣ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯑꯣꯏꯗꯅꯕ ꯈꯛꯀꯤ ꯍꯣꯠꯅꯔꯨꯕꯁꯤꯗ ꯌꯥꯅꯤꯡꯗꯕ ꯈꯔꯅ ꯌꯥꯅꯤꯡꯗꯕ ꯃꯣꯏꯒꯤ ꯃꯊꯛꯇ ꯇꯧꯔꯛꯏꯕ ꯂꯥꯟꯅꯦꯕ ꯁꯤꯗꯤ ꯂꯥꯟꯁꯦ ꯍꯣꯏ ꯃꯌꯥꯝꯅ ꯂꯥꯟꯒꯤ ꯑꯣꯏꯅ ꯌꯥꯝ ꯋꯥꯅꯔꯦ ꯂꯣꯏꯅꯃꯛ ꯍꯥꯏꯗꯤ ꯏꯀꯣꯅꯣꯃꯤꯗ ꯀꯩꯗ ꯂꯣꯏꯅ ꯐꯦꯜ ꯑꯣꯏꯔꯦ ꯌꯥꯏ ꯕꯁ ꯃꯃꯥꯡꯗ ꯀꯣꯚꯤꯗꯅ ꯃꯥꯡꯍꯜꯂꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯁꯤ ꯂꯥꯛꯑꯦ ꯇꯧꯕꯇꯕꯨ ꯑꯩ ꯍꯥꯏꯁꯤꯅ ꯃꯁꯤ ꯍꯧꯖꯤꯛ ꯇꯧꯔꯤꯕꯁꯦ ꯈꯖꯤꯛꯇꯪ ꯊꯦꯡꯉꯕꯅꯦꯅ ꯂꯧꯕ ꯌꯥꯏ ꯑꯩꯈꯣꯏꯅ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯊꯦꯡꯊꯔꯕꯅꯦꯕ ꯃꯁꯦ ꯍꯦꯟꯅ ꯑꯩꯈꯣꯏꯁꯦ ꯂꯥꯛꯁꯜꯂꯛꯄ ꯍꯧꯖꯤꯛ ꯀꯨꯀꯤꯅ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯖꯒꯥꯗ ꯁꯤꯗꯒꯤꯅ ꯑꯩꯈꯣꯏ ꯀꯪꯂꯥꯇꯣꯝꯕꯤ ꯍꯥꯏꯒꯠꯄ ꯌꯥꯗ꯭ꯔꯦ ꯑꯋꯥꯡꯂꯣꯝꯗ ꯆꯠꯂꯒꯅ ꯑꯗꯨꯒ ꯃꯅꯤꯡ ꯂꯥꯏꯟꯗ ꯆꯠꯂꯒꯅ ꯑꯩꯈꯣꯏ ꯃꯣꯏꯔꯥꯡꯗ ꯍꯦꯟꯕ ꯌꯥꯗ꯭ꯔꯦ ꯁꯣꯝꯗ ꯆꯠꯂꯒꯅ ꯀꯛꯆꯤꯡ ꯂꯝꯒꯥꯏꯗ ꯍꯦꯟꯕ ꯌꯥꯗ꯭ꯔꯦ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯤꯜ ꯑꯦꯔꯤꯌꯥ ꯉꯥꯛꯇ ꯑꯣꯏꯈ꯭ꯔꯦ ꯍꯥꯏꯕ ꯑꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯄꯗ ꯃꯥꯡꯕꯗꯤ ꯇꯧꯔꯅꯤ ꯍꯥꯏꯕꯅꯦꯕ ꯇꯧꯁꯨ ꯇꯧꯔꯤꯅꯦꯕꯀꯣ ꯃꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯑꯗꯨꯃꯛ ꯇꯥꯔꯛꯀꯅꯦꯕ ꯃꯃꯥꯡꯗ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯤꯜ ꯑꯦꯔꯤꯌꯥꯁꯤꯗꯩꯗ ꯃꯣꯏꯅ ꯇꯧꯅꯤꯡꯕ ꯀꯨꯁꯤ ꯇꯧꯕ ꯌꯥꯏ ꯇꯧꯅꯤꯡꯕ ꯑꯄꯥꯝꯕ ꯃꯣꯏꯅ ꯊꯕꯛ ꯇꯧꯕ ꯌꯥꯏ ꯀꯩꯒꯤꯅꯣ ꯍꯥꯟꯅ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯆꯪꯉꯒ ꯀꯩꯗꯧꯔꯒ ꯇꯧꯕꯗ ꯑꯗꯨꯝ ꯃꯣꯏꯅ ꯌꯥꯅꯤꯡꯗꯕ ꯊꯕꯛ ꯑꯣꯏꯔꯗꯤ ꯀꯅꯥꯝ ꯇꯧꯕ ꯉꯝꯗꯦ ꯄꯋꯥꯔ ꯃꯣꯏꯗ ꯂꯩ ꯍꯥꯏꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯆꯠꯂꯤꯕ ꯒꯥꯔꯤꯒꯤ ꯇꯦꯛꯁꯀ ꯂꯧꯔꯤꯁꯦ ꯃꯣꯏꯅ ꯉꯥꯛꯇ ꯅꯠꯇ꯭ꯔꯣ ꯁꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯃꯣꯏꯒꯤ ꯄꯋꯥꯔꯁꯤ ꯍꯥꯟꯅꯗꯒꯤ ꯑꯗꯨꯝ ꯁꯤꯖꯤꯟꯅꯔꯒ ꯂꯥꯛꯄꯅꯤ나 ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯁꯤꯖꯤꯟꯅꯩꯌꯦꯕ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯍꯥꯏꯖꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛꯁꯤꯒꯤ ꯂꯤꯗꯔ ꯆꯍꯤ 10ꯒꯤ ꯃꯇꯨꯡꯗ ꯁꯣꯏꯗꯅ ꯃꯥꯒꯤ ꯑꯣꯏꯕ ꯃꯐꯝ ꯑꯃ ꯃꯌꯥꯝꯅ ꯃꯥꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯂꯩꯒꯅꯦꯅ ꯈꯜꯂꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯈꯪꯉꯝꯗ꯭ꯔꯒꯁꯨ ꯑꯌꯥꯝꯕꯅ ꯃꯦꯛꯁꯤꯃꯝ ꯄ꯭ꯔꯖꯥꯁꯤꯡ ꯒ꯭ꯌꯥꯟ ꯇꯥꯔꯛꯑꯕꯅꯤ ꯍꯧꯖꯤꯛ ꯃꯃꯥꯡꯗ ꯍꯥꯟꯅ ꯀꯩ ꯍꯥꯏꯅꯤ ꯎꯠ ꯆꯥꯏꯔꯝꯕ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛ ꯌꯥꯗ꯭ꯔꯕꯅꯤ ꯇꯞꯅ ꯇꯞꯅ ꯃꯥꯅ ꯇꯧꯔꯤꯁꯤ ꯁꯤꯒꯤꯗꯃꯛꯇ ꯑꯣꯏꯔꯦ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯤ ꯖꯁ ꯑꯩ ꯏꯆꯥ ꯅꯨꯡꯁꯤꯕꯩ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯆꯦꯜꯂꯤꯕ ꯆꯣꯡꯉꯤꯕ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯦ ꯏꯆꯥꯒꯤꯗꯃꯛꯇ ꯈꯜꯂꯒ ꯇꯧꯔꯤꯅꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯁꯦꯝꯅ ꯇꯧꯔꯛꯏꯕ ꯊꯕꯛꯁꯤ ꯃꯁꯤꯗꯤ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯗꯤ ꯑꯇꯩ ꯑꯃꯇꯒꯤ ꯅꯠꯇ꯭ꯔꯦꯅ ꯁꯤ ꯑꯣꯏꯔꯝꯃꯦꯅ ꯍꯥꯏꯕꯁꯦ ꯄ꯭ꯔꯖꯥꯁꯤꯡ ꯌꯥꯝ ꯇꯞꯅ ꯇꯞꯅ ꯒ꯭ꯌꯥꯟ ꯂꯣꯏꯅꯃꯛ ꯇꯥꯅꯔꯦꯅ ओके प्रजासिंग तमना तमना ज्ञान तारे अदुगा उत चाइबदा हुजिकते चत्रे हाइबा वाफम अमखकति पल्ली अदुगा ngasiदगी चाहि 10 गी मतुंगदि सुजोजुदना हुजिक लेरिबा पालिबा लिंगा असिगि लुचिंग पुरेल चीफ मिनिस्टर गी अचौबो मफम अमा पुवारिदा लेहोगनी लेबाकि दमत कथोखरबा थोबो मयामगी ममिंग अदुगी मरक्ता महक चलोइदबगी मरम लेते मरमदि महकना लखलिबा खोंथांग सिंग असि तुंगि मिरोगे दमक्तनि हाइदना एखोइ हुजिक बीजेपी गी माइकेदगी थंबिरि